ꯑꯍꯥꯟꯕꯗ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯗ ngasi ayuk sakhangdaba singna MPP gi president oiramba o Zugintro gi mayumda pom thamsinlamle nupi ama ijat manghanaba hotnabada natana thangna yalambagi thodokta chenabani haiba Laishram Anand court na numit 15 nigi judicial remand pikre amadi kanglai futna lamdam asida leiriba nupi singda thabak pibata natana lamdam asigi settlement londasu achoba mateng piri Kurumjari Times of Manipur nungthilgi pau mideng tabiri basingbu luchingbina taram nokchari hauzik pau santongna pizari Manipur People's Party MPP gi manungda luchingba sinbagi charang naba leiringai party gi Central Committee gi mifamna President famdagi lokthok khibata natana party gi membership tagi kakraba o Zugintro gi mayumda bom thamjalamle Police tagi fangba pau gi matungina ngasi ayuk pung 10:55 rom taba matamda Wangoi Police Station gi manung chanba Thongkhong Lakshmi Bazar Cosmo Lampaki maning thangba top sifai da leiba oinam Zugintro apokpa leikhitraba oinam Jugeshwar gi mayumda bom adu thamlamkhibani imung manung gi miyoi singna thengnarakpadagi khudakta police ta pau piraba matung Wangoi Police amasung expert ki kangbuna bom adu lokthoklaga ayuk pung 13 helakpa matamda manak nakpada leiba labuk amada pokhai hankre hairi TOMTV na thaza bayaba mafamdagi fangba paugi matung inadi bom adu aina thingkraba lalawlop KCP People's Work Group ki lanmi singna thamlamba oiba yai haina thajanari adum oinamak chapchaba maramdi khangmangamtri Thawal Police Station ki manung chana leiba charangpata tha asigi ahumda chahi 93 rom surabi nupi ama izat manghan naba hotnabata natana thangna yalamba amadi tamthina furaga hundoklamba thodokta chenavadi haiba hairek Part 2 mayai lekaidagi Laishram Anand chahi 18 apokpa L Ingochabi ngarang Chief Judicial Magistrate Thawal gi court ta puthokre court ta numit 15 judicial remand pikre Laishram Anand tha asigi mapan amasung 10 gi lonaba ahingda police na faraba matung Thawal Women Police ki custody da leirakhibani Thawal Women Police na ngarang Laishram Anand Thawal gi CGM court ta puthorakpada charangpat ki meira paibi ima event sing amadi thodok aduga mari lenana semkhiba JAC gi mute singna court ta thomjinduna mara leiba Anand sibagi cherak piu nupi gi ijat kalu haiba kholau kaya lauki Nupi singna chakhungi amakpa maikhu marakta tashinduna leibagi mohta masagi senthok lambi pizza batanatana lamdam asigi sedmilonda chauna kanaba piba ngamle oinam da leiba kanglai foods na ngasigi state amadi national gi lemjaningai oiba mana kaya lawraktuna lamdam asigi mingchat purakpada natana sedmilonda su chawkhat hanba ngamle hiram asigi matangda TOMTV gi akhanaba paudam ama Sahi asigi January 19 dagi hauduna February ama fauba Association of Food Scientists and Technologists amadi Tezpur chapter na sinduna Tezpur University ta pangthoba 19 suba Indian Convention of Food Scientists and Technologists ta lamdam asida phangliba potlamna chana thaknaba potlam kaya puthokliba kanglai foodna best exhibitor ki mana phangba ngamlakre Bisenpur district ki manung chanba oinam awang laikai da leiriba kanglai food Kumja lisingani ni panda oinam awang laikai Women Development Association haina mingthonba self help group ama oina thoglakpani nupi kun rom tamak punsinduna semkhiba self help group asina chana thaknaba potchai sing sabagi apamba leirakpadagi kumja lisingani 13 tagi hauduna CSIR Central Food Technology Research Institute Maisuri ngaklau makhada lamdam asida phangliba potlam kaya dagi pothok kaya puthorakpana ngasidi miyamna sakhangnariba kanglai phutna lamdam asigi mingchat purakpada natana semitlonda chauna ahongba purakle kanglai phutna mai paklakpa asi lamdam asda leiriba anauba wakhalonbu saugatpiba miyoi kayagi achauba matengnani sangoi machi amadagi haurakpa asina ngasi miyamgi seba mapung fana tauba ngamba asimakna hotpu hotnarabadi soidana mai pakani haibadu khudam oina puthokpa ngamle akhoi 2008 resa tawre matungda fesai adigi medical gi phinyasi kano
loi loe ba khut ki ke ke adu gi kaino su khoi lojare adu ga loi lora khoi sum khaga sum torak pa sina khoi masi de sari ngai kholi ngai sum ba tor ngai malak sida khoi je noma horticulture department na khoi training am khak sumai ne yaw haina sarlatan na khoi bo Bangalore da training ji ama thabi bane ba Kanglai phutna haudoraktringai matamda nomagi saragi damak kharai khangdana chelamba adu ngasi kokhanba ngamle madugi mathakta nupi oibi kulumdoisu thabak piba ngamle masimakna lamdam masigi nupi oibi singda anopa asa amasu piba ngamle haina Kanglai phuti vice president oinam Julikana apenba phongdorakpaga loinana lamdam maste leiriba nupi singna yumda tawjaba yaba thabak sing asi pangduna isa isagi senthok lambi thirasi mipal tangdaba khunai ama ohelasi haiki hana si yaudringai marakta kari gumbi mata wakhal sida kari toraga paisa ta ansi gi haibado wakhal sida yam ngauraga leirami ikhang khangaudena laibak phabadagi horticulture department na Bangalore da koi food processing farmer training ama thabi basida akoi one day gi field visit ama da Mysore da sarbi ama thengadana akoi nupi gi oiba chakhum da phammaga tanbe aba sigi food processing de koi thengnajaki yam harauna lakhi adu hek lakpaga koi asi dum start hawgre CFTRI na mamal yamlaba khutlai kya pithabirakpada natana khuchu khulai sing asibu sizinnabasu tambikhi lairiba khutlai asigi mathakta matamga chanaba khutlai sing leiba ngamdabagi awabadi adumak mayuknaduna leiri laingak amadi mari leinabasingna mityeng sangbirabadi kanglai phutna ehenba pothok sing puthokpaga loinana lamdam asigi nupi oibi kayasu thabak piba ngamgani haibasi kanglai phutki general secretary oinam sanahalna manglan amo oihori moina pirami pibi dana khoi je khulai pibi re me ama khoi je sakhang bi ra ku dagi lupa 80 lakhs mo ke khoi machine je khoi da free da moina pibi re ado khoi ju hojik di sales me ama ma taw ngame chahim da 10 lakhs 12 lakhs mo ke yole adu di matam matam me khoi je phajana sale tawre hoju ji Manipur Times khoi gi shopping Manipur gi mafam khuding makta loine yoli Oinam sanahalna mangzariba manglan asi mangphauna hananaba hotnaba haibasi lamdam asigi lengak amadi miyamgi achauba mateng mathau tari Manipur asi chingna namna leiba lamdam amani lamdam asigi chingi mafam singda hauraga patlaga manglaga leiriba hai kaya asi afaba maikai romda small scale industry da pusanduna miyamda amuk hena sahanba fanghaliba asi Manipur miyamgi chauna khudong chaba mani nakalam romda Kanglai food na sangsa lagli va khongthang asina Manipur gi senmilon amadi lamdam asigi sothaduna leramba senmilon kaya nupi singna thabak sugum khangdana leramba kaya adu kokhan bangamle habagi achauba thajaba amsu leiri industry asigum na Manipur gi maikai khuding da hangdok pathoklabadi nupi singna sothana leibagi mahut thabak fangdre haiduna kangaung naduna leibagi mahut thabak pihanduna senmilon yamna chaukhatpa nungaiwa hingbagi wahan thokle henba punsi amadi ohengin habagi achauba thajaba amadi leiri oinamdagi cameraman loya galona paudam jerba yaifu maiti kharibam times of Manipur oinam Lamdam asida khundaminariba Naga tribe singi anauba chahigi mahai marong thabagi thoram ama oiriba luingainigi kumai ngasi lamdam asigi mafam kayada pakshana pangthoknari maibra chingba yauna tongan ba nat ki oiba jago isei pangthokpa amadi ahau atum chaminabana thoram asigi mapum oiba saktam oiri ngasi urkhul gi wino bazar da leiba TNA ground da pangthokhiba luingaini gi thoram aduda miyamna minute ani tumina leptuna hojik China da novel coronavirus ki laichatta laikhidraba mioi singi amadi laichat asina sokhalaba singi mafamda solidarity utki Ngarang nungthil pung mari rom taba matamda Imphal More lambigi khudeng thabi yoramdaigi ke jaumunum khulda More da leiba CDO team amana More dagi tholakpa ecovan amadagi Wallis Your WY tablet speech lishing tara fagatpa ngamkhre police tagi fangba paugi matungina hairiba gari adu silver machugi ecovan register number MN04P2129 gari asida passenger sing amadi driver check taunaba khamlingai da passenger maraktagi mioi ama nanthokuna manak nakna leiba jangal lomda chensinki tungda gari adu check taubada WY tablet packet manga yauramba thengnaki polam sing adu More police station da khusinakhre hairi
Ngarang numidang pung nipan makhairom taba matamda akaknaba pau ama fangbadagi Thobal District Police, Lilong Police amadi Thobal District Police Commando gi apun makangbu amana Lilong Turel ahanbi boroi makhongda leiba drug lalonbagi thabak tauba MD Jakir chahi kunganithoi apokpa MD Sanayai koba mioi amagi yumda thiba humbagi thabak chathabada aina thingkraba cup syrup bottle chambriga kun fagatpa ngamkhre Adom oinamak drug lalonbagi thabak tauba Jakir amambagi khudong chaba lauduna nanthokuna chenkhi Thaudok asigi matangda Lilong Police Station da case ama lokhatle hairi Lamdam asida puthokliba chana thaknaba mana masing hawai chengwai sing asi mahausagi har oina sizinaduna hakchang sokloidaba mawongda pothok puthoknabagi pandamda Mission Organic Manipur Agency momagi nauna sawa organic outlet amang asi Senatpati Bazarda hangdokre Hangdokpagi thoram aduda Horticulture and Soil Conservation Minister T.A. Syam Kumar, DFO Senapati John Sa amadi Momagi Project Director K. Devadatta Sharmana Dice member sing oina saruk yakhi. Thoram aduga mari lainana Horticulture and Soil Conservation Minister T.A. Syam Kumar haikibada Horticulture Department gi meeting makhada Manipur gi district singda fangliba organic ki oiba pothok sing asi khomgatlaga yonabagi pandamda Momagi organic outlet sing asi thamlakpane. Hauzik kaithil yoliba mana masing kaya asi ayambana chemical fertilizer hapana miyoibagi hakchangda soktingai oi pumnamag asigi yenglaga nada yektana tinjang kaijang daba khunai ama oinanaba organic ki oiba pothok sing asi hena puthokpa amadi sijanaba mathau tai haina mahakna haiki Manipur Sarkarna amadi Horticulture Department district khudingmaki amadi athap thapa Manipurgi Jingi Kungangi Lamjingda Pangiba organic oiba pothok mayam sing asi collection tawraga akoi yonabagi pandama thamakpa amadi prajan leina padam thamakpasina akoi manglom changselli habagi akoi tai miyoibana akoi gi tangai padana akoi tungti gi chari sinjak sing asi akoi afaba value oiba chemical yaudaba amadi tenhak hidak yaudaba pot nama sabagi da kalerakpa miyobi punsi sta singnarakpase singa thona gidamakta adagi sumba step basi lokhatpani Masa phaba kunai ama semnabagi adugumba vision amagi makhada aikoina hangdoraiba organic ki shop se masina manga suba oina aikoina ngasigi Senapati ki district headquarter 10 ke sida hangibasina manga suba organic outlet ni School Fagat Hansi Mission gi makhada Nambol Kendra gi oina khangal aba Leima Pokpam Public High School gi Semgat Sagaliba Thabak Thoram Singh Manipur Lenga ki Directorate of Education S ki official singna hakthengnana mafam aduda chatuna yengsin khre Yengsin khongset aduga mari lenana Directorate of Education S ki Director T.S. Kiran Kumar na School Fagat Hansi Mission gi makhada Lenga ki school singda education system da awonba puraknaba paikhatliba thorang singi maramda wafam sing phongdoki Loinana school gi oza sing amadi school management committee gi thomi sing yauna school asigi damak paikhat kadaba chokhat thorang singi yengsin ki amadi faminaduna thorang singi matangda kupna khananai nakhi School Fagalansi Mission gi makhada paikhat pa khoi gi school humpu amadi atopa wabagai gi jawi humpu ma thoi haitara hai school kaisi akoi gi magi progress adagi di hanaki financial year manung jida kayam sangaba yaba thabak singji kayam soire soide adagidi kadai da huji koi midterm course correction koi semdok pa yage angang gi enrollment gi kari phiom lai ge ojanung sa koi gi phajana karabra phajana functional oirabra habdu gi yengwala pani aduna school si huji pagi progress am phajana laing khali aduga march pau manung gi sanga bangam godau male koi building amadi infrastructure ja aduga satra budi huji tammi march loisala ko swai dadi Magi lebam thokpa infrastructure fan karikra loina mag yawra nga ngai je adugi nungai baduri soidam ki phangani na tamai thamjak Ukrul district ki fungyar AC ki manung chanalaiba Marau village chalaiba Jingso Mafitel Katamnau Longi chahi kungamanga mapum pharak pagi silver jubilee cum sports meet hogdok ki bagal iroinana MLA local area development fund gi makhada nauna sawa football amadi volleyball ground tha sigi tara humdoida AC asigi MLA ke leisiona sangaduna miamda kushinakre Thoram aduda wangangladuna MLA Leisiona lamdam asi sports ki powerhouse amani haiduna su Imphal manungda leiriba Khumal lampak amadi atei sports complex kaya sengatpa khaktana afaba sanaroi puthokpa ngamgadaba nate chingda leiriba khulsingda su afaba sanabung thambagi tangai fadaba kaya lei maram aduna lenga ki mari leinaba loisang singna chingi district singda su meeting changba mathau tai haiki sigumba football ground si laibak phadna ngasidi marau
खुन्ना फुटबॉल ग्राउंड से फंगे मथंगदा करम्बा खुन्ना लाइबक फबा खुन्ना फंगदबनो हाइबसी मसीसु अवाबा अमनी सी खुन मयाम फुटबॉल ग्राउंड त लेतबा सानफम लेतबा चिंगदनिना सिगुम्बा ग्राउंड सु मचासु सेम्बा यापोत नते सिगी चिंगमाई कक्कदवना पैसासु खितंग पीबदे थोकदव नते मयाम चंगदवनी अदुना सरकार दसु असिगी स्पोर्ट की स्पेशल स्पोर्ट डिपार्टमेंट दा रिक्वेस्ट तौजमनी यामना ग्राउंड से मयाम खुन मयाम दा यारमखै थुंगना होटना व्यू हाइबसे टॉम टीवी की थ्रू दे रिक्वेस्ट तौजम हैरोक पुलिस स्टेशन की मनुंग चनबा हैरोक पाथ्री चंप्राथोंग लेबा TN मेमोरियल एकाडमी दा था असिगी तरामाथोगी अहिंग दा थोखिबा मई चाकपगी थौदोक्ता लेजबा मानचांग पुमनमक मांग ताख्रबा स्कूल असिगी फाउंडर जनेश्वर दंगसी मनिंग Laikai Youth Club NYC Hairok Part 1 amadi club asiki manungda leiba miyamna ngasi tengbang polam kaya khusinakre tengbang polam sing khusinaba aduga mari leinana MYC ki Chief Advisor KS Ibom Chana miyoiba ikoi gi marakta amana amagi awabada mateng pinaduna nungsi chanana leiminarabadi lamdam asigi chawkhat maikaida yangna chatpa ngamgani masigi wakhalon asiga loinana ngasigi tengbang polam sing asi pibani awaba tarba school gi founder amadi leifam chafam leitraba mahiroi singi awabada makha tanasu saruk yakhigani lamdam asigi pukchel chawraba miyoi singnasu academy asigi amadi mahiroi singi awaba asida ngamjaba mateng pangbiu hainasu appeal tawrakhi panbayai ngasigi tengbang potlam aduda sel oina lupa lising nifuga mari chatruka nifu phau sangbai tara humdoi setna chanaba firol blanket taret bucket taraga nithoi iron godress ama yauri United Naga People Council UNPC amadi People's Work Group Marxist Center gi apunba mifam ama tha asigi mapanda pangthokpaga loinana anti revolutionary element micro gang sing mapum phana muthatnaba firep laure haina loop ani asigi cherol amana hairakli cherol aduna makha taribadi loop ani gi oiba mifam aduna yetnava leitana warep ahum amasu laure hairakli District Administration Thobal amadi Ministry of Women and Child Development gi meeting makada Rising Union Club amadi Popular Youth Club khangabok na sintuna nongmagi oiba One Stop Center sakhi gi awareness program amang asi khangabok patri makhalaikai community hall da pangthokre Thauramasi ngasi mak lamdam asida nongma kangdana thokliba nupida chathaba miot minai nupi oibi kyagi ijat temsingnaba amadi hatok piba kaya asidagi karamna ngakthokani amadi thodok asi thokraba tungda karamna mayok nagadage haibagi lamda mipum khudimakta khanganabagi pandamda pangthokpani hairi Tha asigi ahungi numidangda Arunachal Pradesh ki Longding District ki manung chanba Newsha Village sa chahi nauriba nupi macha amad ijat manghanbagi thodokta hakthengnana chenaba miyoi ani amadi makhoibu changjapam piramba yauna miyoi manga police na fagatpak amkhre Awang nongpok Bharat ki state singda lalawbagi irang lakshin magngamle tapna santi hanjilaktuna chawkhat thorangda khumang chawshinba ngamlagani haina Eastern Army Commander Lieutenant General Anil Chauhana haikre Union Territory ama oriba Jammu and Kashmir da haukiba chahi amaga tangkhai asida lalhaubaga mari leinaba irang chada humpu hantahanba ngamle haina Jammu and Kashmir gi Director General Police DGP Dilbag Singh na Union Minister Dr. Jitendra Singh da paudamkre ngasi New Delhi da Union Minister Dr. Jitendra Singh da hauzik oriba Jammu and Kashmir gi fibam gi matangda paudamladuna Director General Police DGP Dilbag Singh na hauzik Jammu and Kashmir da lalauba amadi security ani gi marakta achauba khut thoknabagi thodok thokpagi chang yamna hanthare kumja lising ani ga tara mapandagi chaliba tha asigi tara humdoi faubagi manungda lalauba kun hat pagaloinana marina fagat pangamki hana lalau lupta yauruba South Kashmir dagi naha taret lalhau lup adu thadok lamlaga mahausagi punsida halaktuna hauzik masa gi mayumda leitana leire haina paudamki Director General Police DGP Dilbag Singh gi wafam adu tarba matung Dr. Jitendra Singh na police na lauriba thodang adubu thagatpa phongdoki amadi mahaki maikaidagi mafam adu da leiriba paramilitary force sing amadi miyang gi aphaba mari thamnaba khanghanki Numit marini gi khongchata ngarang numidang India da thunglakhiba Portugal gi President Marcelo Rebelo de Sousa ga India gi Prime Minister Narendra Modi ga lengak ani gi marakta afaba mari thamnaba poram yatkhibaga loinana hiram tara mari da yanache khudek pinakre
ngasi New Delhi gi luchingba anina kupthana wari shanakhibaga loinana defense, investment, transport, sports, culture and industrial amadi intellectual property rights amasung yoga yauna hiram taramari da yanache khutyek pinakhibani haire. Ministry of External Affairs ki spokesman Ravi Kumarna Fongdokhibada Narendra Modi amadi Marcelo Rebelo de Sousa anina India Portugal ani partnership semna basu khana nainake ahanbo aina India da lakhiba Portugal gi president Marcelo Rebelo de Sousa ngasi ayuk Rashtrapati chatlaba matung Rajgata mukchatuna father of the nation Mahatma Gandhi khubamda hekat lekat tamke. Coronavirus haina khangnarambadagi haujikna COVID-19 haina khangnaraba malemgi miyamna kinariba leina asina haujik phawbada hatkhiba migi masing lising amaga chaunga kunga humdoi shukre. Mainland China dagi sandorakhiba leina asina naba migi masingna lising humfugo taruk yaukre. Chairak sida Japan dagi lakhiba cruise ship amada tonglakhiba mioi singi manungda mioi chani ga tara nipan changyeng chathabada India macha ahum coronavirus positive oire haiba khangmang amkhre. Tokyo da laiba Indian Embassy ki report ki matung inadi mamang thagi aroi bachayol da Hong Kong dagi lakhiba cruise ship Diamond Princess ta tonglakhiba mioi lising ahumga chatre taramathoi gi manungda India macha chamaga kunthra nipan yaurakhibani hairi. Hauzik amuk sanabagi pau fangbigane. Tha asigi taretagi tara fauba Maharashtra gi Nasik ta leiba Divisional Sports Complex ta chatharakiba Marirak suba All India Pancake Salad Championship lising ani kun amadi ani suba All India Interzonal Championship ta sanagi medal mapan lupagi medal mari amadi senjengi medal ama laurakraba Manipur gi team ngasi Imphal da thungkre. Sanaroi sing aduna ngasi Imphal gi airport ta thunglabada Pancake Salad Association of Manipur amadi awang nongpok lamjing kanglop saumbungna sinduna harau tayamna okre. Panbaya abadi medal laurakraba Manipur gi sanaroi tara mathoi gi manungdagi malem gi thakta Singapore da pangthokadoriba masana asigi fight category India gi mohut sinduna saruk yagadaba sanaroi taresu khalakre. Mari rakshuba All India Federation Pancake Salad Championship ta akhoi Federation Cup ta Manipur gi sanaroi tarama thoi nupi macha ani yauna official ga trawhom dena saruk ya jarubani hairba championship sida Federation Cup ta Manipur gi oina khoi sanaroi tarama thoina saruk ya ba sida gold medal mapal silver medal ama fanglakhi aduga zonal competition da sanaroi manga na saruk ya matam de gold medal mari aduga silver medal ama fangduna yamna chauna Manipur gi khoi gi Pancake Salad sanaroi singna mai paktuna khoi hanjarei loina na khoi gi medal phangkraba gold phangkraba sanaroi sing Singapore da pangthokadoriba World Pancake Salad Junior Championship amadi khoi gi senior gi international competition kya da mokoi qualify oi duna khoi international championship kya da saruk yananab gi da mokoi khalakle. Ngasi ayuk phongkhiba Manipur gi pauche singda kari kari maroiba pau yaukhibage haibado mayam puna mungtang khangminase. Lamjingba Times Manipur Legislative Assembly gi budget mifam hokre CMHT gi makhada lupa crore kuntra mateng pangkre governor Manipur dagi nupi amagi igi sample changyeng taunana bathakre ruling MLS sing breakfast lomina kre Turel sing catchment area lengak na menes to from thok I Kelaisio city sakhat han baden miyamna feedback PBU joy pok na fam Governor na Manipur Legislative Assembly gi budget mifam hokdok kre counter insurgency gi masak thokpa mahai phangbangam le Nazma Heptula Changai Express Governor yawa photo session da opposition gi member amata yawkhide Sana Laibak lupa crore lising amaga chahum humpu humdoi puthaba senba chahi lising ani kun mathoi gi lupa crore lising tarama pan ga chama yankhai mapan gi budget estimate puthokre state ki submit loan aruba phibam da leiri chief minister Manipuri loan bu classical loan ohenabagi proposal samsare Ichel Express Assembly budget session haukibaga loinana lising ani kun mathoi gi lupa lakh tarama pan ga lising aniga chama ni phumathoi dasmik kuntra taruk deficit taba budget estimate lupa lakh tarama pan lising taramanga ga chanipan humphunipan dasmik tarahumdoi house to puthokre lengak asne state asigi yelhumi singi aningba apamba ngakna thamnaba achetpa phirep leizai governor aikhoi ge government asigi thorang sing asi miyam gi damak yai phabada yumpham oiba government ni chief minister Huyen Lan Pau
Senba chahi lisingani kun mathoi gi oina lupa crore lising kun mathoi chani kun mari gi budget estimate puthokre. Fiscal deficit ta lupa crore lising amga som humphum doi oiri. State asi ing tapna thamnaba hotnari security ki phibam phagatle governor. Naharul gi thodang Taramathoi suba Manipur Legislative Assembly gi tara suba session hokre. Lupa crore lising taret ka chamnga kunmari changna nauna paikhat kadaba project chamaga barphu manga gi proposal thakre. Governor yauna pangthokba photo session da opposition sing saruk yakhidaba democracy bu masak thian bani haina rakle. Lupa crore taramapan ga chama yangkhai mapan gi expenditure oiba budget house da puthokre. State asigi masagi oiba out tax revenue hengat hananaba hotnari chief minister. Mainan bagum akoy basu nalansi go clean mission numit chani mapung fakre. Iray bak Mahiroi ising kun mapan ga chama nipu marina saruk yaduna ngasidagi class 12 ki parkya chathawa hokre. Manipur Legislative Assembly ki budget mi pham chathawa hokre yelho mi singi apamba ngaknaba lenga ki firap lay governor. Kasar gi maite sing lakpada ILP komthokpiu. Aroibada maroiba pau amuka na pizari. Ngasi ayuk sakhangdaba singna MPP gi president oiramba o Zugintro gi mayumda bom thamsilamle. Piyama izat manganaba hotnabata natana thangna yalambagi thodokta chenavani haiba Laishram Anand Courtna numit 15 nigi judicial remand pikre. Amadi Kanglai Futna lamdam asida lairiba nupi singda thabag pibata natana lamdam asigi settlement loan dasu achoba mateng piri. Hauzik Paubagi oinadi Times of Manipur nungthil gi pau matang asida loshinjare mideng tabiribasingbu amuka hana khurumjare.